Manipur houzik leiriba Central Forces lising taruklom asina Manipur ing tappa amadi Tangdu Leitaba Fibam amada hanjin hanba ngamdrabanina tuminna yengduna leiriba forcing ase lamdam asidagi Louthokpikro state ki lengak asiga cooperation pidaba Assam Rifles ki unit khara Louthokhiba thawong adu thagatningai ni haina Sagolban AC ki MLA oiriba RK Imona lebak asigi Home Minister oiriba Amit Shahada cherol ama iduna khanghankhre ngarang kautukta thokiba thodok aduga mari leinana Union Home Minister gi puning chingsiladuna khulai paiba militant natraga terrorist singna sathakiba attack amada mioi ani sihankhiba amadi kaya amana aso apan nanghankhiba thawong adu MLA ama oina khwaidagi nunangba amade nungaitaba thawongni hainasu RK Imona pankhe Center na suhiramasi matang dalal hoba singa sigi mathakta akan bathabak lokhatpam thoi Union Home Ministry na shugi ground rule thugairi balal holop sing asiga gi marakta lainariba agreement adu abogret tawfam thoi Manipur Legislative Assembly na dijab saba firip ama mamanga lokhiba laikhre Unified Command ki thabak ase state government da sinajuna Manipur gi Chief Minister bu lamdam asida Tangdu Leitaba punsi amada hanjin hannaba logi matungina thabak paikhat hanbiu hauzik lairiba kanglup ani gi maraki umkhatna bagi fibam asi political dialogue amadi makhal kaya gi lairiba stakeholders singi marakta wari sanaduna warosin ama purakna ba center no honagadabani hainasu MLA RK Imo gi cherol aduda palle